Ngasi ngarang asigi manungda kanglup anigi marakta ungkhatnaba fibam tholakpa asigi matangda Manipurgi Chief Minister N.Biren Singh na kanglup anigi marakta nungsi chanana leibinaba miyamda appeal tawkhre. Social media da thagalakpa video footage sing asida miyamna yariba makai humduna chatpiganu masina kanglup amaga amagagi marakta nungsinadaba yengthinaba hengalakpagi maram oigani. Masigi mathakta miyamna mihutni haiduna thagatpiraklaba MLA Singh nasu thokliba irang asibo laksinnaba hotnabada achouba thodang lawbiu. Hauzik thokliba irang asi miyoi kharagi interest sagalakkiba irangni masina community amaga nungsinahandaba loinana mahausagi punsida akaiba pire. Nakal amaromda haujik maruaina Churachandpurda thokliba irang asigi matangda Mizoramgi Chief Minister oiriba Joram Thangana haujik maruaina Churachandpurda thokliba irang asigi matangda kari fibamda leiribage haina mahaki mafamda hanglakhi haina Chief Minister N.Biren Singh na mahake social media da thagalakpa video footage aduda palle. Masigi paukumda N.Biren Singh na Mizoramgi Chief Minister da mahak ahal oiraba politician ama oibata natana irang ase lakshinaba hotnabada afaba suggestion sing pibiu haiba wafam thamki hairi. Okiba pung kumari sida yamna nungaitaba thogdoksing yumkai thugaiba khana sainabagi thogdok khara Churachandpur Bishnupur Kangpokpi More amadi Imphal Eastki mafam kharada thokpagi pau tabada ekhoi adukimatik nungaite maman yamlaba miyobagi punchi kharag sumangkhre aduga property land thum kaya ama thugaiba yumkai thudekpa mai thaba yamna laiba thiba thogdoksing thokhibadu ekhoi miyoi section ani gi manungda community ani gi manungda bhab tanadaba leibadagi thokhibani aduna state government na sangkhan jariba ekhoi state sida nungsi chanana koi punamak leminanaba aduga law and order gi fibam ngaaga thamnanaba hona jaribusida leibak miyamna mateng pangbiu loinana leibiriba civil societies aduga elected members sing prominent members sing leibiriba mayam punamakna mateng pangbidana hanagumna nungsi chanana lerakpa ekhoi masel gi marakta makhatana nungsi chanana leminanaba honabada mateng pangbiu haidnai mayamda appeal tawjari ekhoi state sida centuries dagi nungsi chanana amatoina hingminari aduga hujiksu ekhoi amatoina hingminari haiba pot asi mangdanaba ekhoi masagi vested interest laiba miyoi kharagi wada thajaba aduga khoi communal sandokpa aduga natanataba wahiwata social media da sandokpa kaya dagi koi section na leiri heraga koi apunba Manipur mamangi adumaina koi silinaw sing amatoina leminarakpagi fibamdu ngakminna si haidana ai mayamda ai khorumjabani aduna namsa leibiriba section khudimakki praja singna community khudimakki praja singna ekhoi amatoina hanagum ingna singa leminanaba bhatanadaba aduga wa haunadaba leiragasu koi unaraga wari saraga haunanaba hona minasi haidanai mayamda appeal tawjari loinana soikhiba sokhiba yaukhiba punamak sarkarna maram chana ekhoi awana tarba mayam punamakku normal life da halana bahonabada ekhoi lep laitana mayam chap chaba tawum thokoi koi tawguni adu mayamda tamjaningba wafam amana haujikta minute manga mukki mamangda yam senior honorable Chief Minister of Mizoram ai puna aingonda phone tawbiraktana Manipur gi hujik leiriba situation mana hangbirai mada ainasu pujaram thangada nangdi senior ni well experienced ni aduga Manipur dai koina hujik thenari basi aikoi puna ainangondagi advice guidance pami sumethoiba thogdoksena haibada mana aigi state su madu gumba thogtaba nate adubu nangi da thokpadu ai nungaite aduna aikoi punna Manipur da leiriba akoi Sin Mizo gi jati sing
ꯅꯪꯅ ꯐꯖꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯒ ꯊꯝꯕ ꯑꯗꯨꯒ ꯑꯩꯅ ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯅꯥꯒꯥ ꯑꯣꯏꯒꯦꯔꯥ ꯃꯅꯤꯄꯨꯔꯒꯤ ꯖꯥꯇꯤꯁꯤꯡꯕꯨ ꯐꯖꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯒ ꯊꯝꯕ ꯃꯁꯤ ꯅꯪꯅꯁꯨ ꯇꯧꯔꯤ ꯑꯩꯅꯁꯨ ꯇꯧꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯐꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯍꯣꯠꯂꯥꯏꯟ ꯑꯃ ꯊꯝꯁꯤ ꯑꯗꯨꯅ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯥꯏꯕꯤꯔꯛꯇꯨꯅ ꯇꯧꯋꯤ ꯑꯩꯅꯁꯨ ꯍꯥꯏꯈꯤ ꯑꯩꯈꯣꯏ 34 tribes ꯃꯩꯇꯩꯒ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕ 35 ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯂꯥꯛꯏ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯕ ꯏꯚꯟ ꯑꯩꯈꯣꯏ ꯁꯉꯥꯏ ꯏꯊꯅꯤꯛ ꯄꯥꯔꯛꯇ ꯃꯥꯒꯤ ꯁꯪꯐꯧ ꯁꯥꯗꯅ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯗꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯇꯦ ꯀꯅꯥꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔꯒꯤ ꯄꯦꯟꯗꯕ ꯑꯗꯨꯒ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯈꯔ ꯂꯩꯕꯗꯒꯤ ꯄꯥꯎ ꯐꯥꯎꯗꯣꯛꯅꯗꯕꯗꯒꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯇꯨ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ ꯂꯩꯔꯤꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯤ ꯄꯨꯟꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯝ ꯍꯔꯥꯎꯅ Honorable Chief Minister of Mizoram ꯄꯨ ꯔꯥꯝꯆꯪꯉꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯗꯅ ꯑꯩ ꯍꯧꯖꯤꯛꯃꯛ ꯉꯁꯤꯃꯛꯁꯨ ꯑꯩ ꯃꯤꯇꯤꯡ ꯇꯧꯒꯅꯤ ꯑꯩꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯩꯒꯤ ꯑꯋꯥꯕꯁꯨ ꯅꯪꯉꯣꯟꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗꯨꯒ ꯃꯥꯟꯅꯕ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯣꯠꯂꯥꯏꯟ ꯇꯧꯔꯒꯅ ꯑꯩꯈꯣꯏ ꯅꯤꯡꯊꯤꯅ ꯐꯖꯅ ꯌꯨꯝꯊꯪꯅꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯐꯖꯅ ꯑꯩꯈꯣꯏ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯄꯒꯨꯝ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯃꯤꯖꯣꯔꯥꯝꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯕꯨ ꯑꯩꯒꯤ ꯃꯐꯝꯗꯒꯤ ꯇꯧꯃꯜ ꯈꯪꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ